Hello guys, Manipur is a very tolerant society. Manipur gi ayama mi singsi awaba lerikasu khodongcha da lerikasu awat pa kayama leiba taragasu phongdoktana phajal laga thambagi khangzel leibagi hainabi amadi adumak leri. Miyamna awaba pendaba khodongcha da kayama khangsil laga leri basi chummi haina lawragadra natragana miyamna khangma kali haiduna lengang loising asina saukhat tharangi thabasing asi namsil laga adumak thamlagadra. Hairiba wahang sing asigi paukum Kongba Kshetri Leikai gi miyamna ngasigi episode asida karamna pibagi haibadu khangminarasi. So welcome to yet another episode of Leikai gi Wakat presented by Impact News. This is Nongthombam. Tada batahoro udbohor. Kongba Kshetri Leikai gi wena karam bawa pa kudongja da bana taga karam banu ai bele rege haibasi Leikai sigi miyam gawari sara khangminarasi. Tamo Leikai sebo karam karam palige Leikai se aduki matik wai haina la haijab tai maramdi masida awapane pikthale koi pangriwa sarkar khudimangna mafam sida yenghenba haibasi poyaw yawde khudimak sin lo ina semanningi adubu hek hairuga semibudi yadabanina koi matam khadi ngai minaba tawni matam khadi ngai minaba tawni adubu semdi yam semaningi adubu karam karam ba toba kari semaning ba leri bagi ajidi tamon haibetang haibiro masidi yam seman ningre mang leri ba ko tokto leri se swimming pool oidune swimming pool ne masima honorable MLA gi through the ma local area development faldagi lokto ge sigba ma sembirakani haibagi matamda haurei ba tungi jati gi oiba sata sati mayam ama iroiba mutkraba kangu sing ase amu hanna hingalakpada man asoba thogdang logbi Kshetri Leikai gi pukri toba mayam acho choba leri mafum aduda leri ba pukri singdu da ko iroiba di yadabra mase yaye hadi isa gi thongan da pukri letadi yade abi mong nate masigi akoi club ahum na konba jagani sport haibasida bu ngasai amaga hidannabanina matamda makoi club na angang si phaning manina akoi gi angang hingje phaning da bigi back tolokda angang hingje sanabagi matam mama akoi na haidoki haje akoi cheda chegwaliba lana akoi swimming pool ama chengwaliba se masina kayumba hek loirhagadi cheda akoi hanadak charba nisa charma mayam do angang ge iroiba hawrgadi nisa gi sidi adum matom automatic adum tukchar hardamni mai ka ba jinjak season ba naharol naha leiba taragasu hairiba sana khonabagi platform si bibi taragadi sana khonabada thawai yausing gi duna akoi mai ka ba jinjak si masa matonda thadok thakini haiba Leikai gi yam phaja wakhaloni pangdo jongje bamung Leikai sibu karam karam panbirige Leikai si sing jun nuaite mase sing jo toti je moi thaninga thaning da to e hata amagi manung da amuktang ga thaba se moi konate leiba ngamjada ba kangu na hole digi leiba ngamba paisa paiba kangu na tingki leiraga dum season leiba ngam miwina water tanker dagi hari private water tanker dagi sing leiba ngamjado mi singna isana pangal season araga arapa mafum dagi pukri gum dagi solu bani papung Leikai sibu kam panbirige Nuai jadi, ayu ada. Leikai sigi khwaidagi safare na khanbi ba hadi saukhat thorangi lambi da ko simadi saukhale simadi phare Leikai sigi oina je kai ke lebige Mai bang daba pange, ising bang daba pange. Jadi sing dudi hafta am tang lai haida du minute tara trawa punghai bu phadi haida adu masih koi dia pukri gum bakar gum lebih jadi adu chok season apa adu season aja koi dia. Water supply gi sing se laktra so dum yaren khambi Hoi, madu di yare ne kanjar. Okay, water supply leirabni Leikai se khara chaukhale mai phangdaba phange water supply gi sing leiram daba leire adubu water supply sing tadri ta tar ga su amrik la ta adu warga su adum yare penthok jare haiba Leikai gi wakhal adum monse dum leibiri ma Leikai se kam pali kamai torige pali bunga ai di wangang jeroi ko ai di ado ising mai sing ji khara watak tawre ado akoi makki dinungai koi gi di gari lai jabanina chingaga yumda pairaga thami mayam ji di wana re sing kakla mo leitere yum khoi isa gi nungai jare hari ji su water supply gi sing lakpa na taba isa gi gari na au logjara ga soga sonda imam juleri ima ja pheng jerge ma Leikai se kam palige sing mai sing kamai torige am dai bi Sing mai ting di yang ware nuaite. yang wari haje kamai to ino sokpa sapagi wari ra Sarpa ising tag nong dadram nina. Ising chobom do kantok dram na ka ware lai. Leikai sida pukri ama le khodi wa de ga nga sa pamu no phongdori da yam nungai re ga haida Ai kadana nungai ro no ising yang wai. PDS ki cheng chini kerosene de lobby bro Alawi. lawa sa ne phangi ba tu bo Chang nai de hadak ti chang ngam nai tra. chang nai de kyam kanar ga phangge Tham ni ni hung ga kanar ga pi. ima gi de card pai da bro Ko je kat se asing ba pai ti. asing mo pai di haji nakli di pai bro Akoi pai. Moi akoi cheng na char ta ba hai ta da. Ado khra koi ge thung loi na thung na ba kha ga sa do ga pi bu do. Ado mai na taw
ꯑꯗꯣ ꯀꯥꯔꯠ ꯄꯥꯏꯕ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯌꯦ ꯄꯥꯏ ꯀꯥꯔꯠꯇꯤ ꯄꯥꯏꯌꯦꯕ ꯑꯗꯣ ꯀꯥꯔꯠꯇꯤ ꯄꯥꯏ ꯑꯗꯣ ꯀꯥꯔꯠꯁꯦ ꯑꯁꯦꯡꯕ ꯑꯣꯏꯗ ꯃꯥꯅꯦ ꯑꯗꯨꯅ ꯐꯨꯜ ꯐꯪꯐꯝ ꯊꯣꯛꯄ ꯀꯦꯄꯥꯁꯤꯇꯤꯒꯤ ꯆꯦꯡ ꯑꯃꯗꯤ ꯀꯦꯔꯣꯁꯤꯟꯗꯤ ꯐꯪꯗꯦꯅꯤ ꯃꯥꯅ ꯇꯥꯛꯄꯤꯔꯤ ꯀꯔꯝꯕ ꯍꯤꯔꯝꯗ ꯁꯕꯖꯦꯛꯇ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯦꯅ ꯈꯟꯕꯤꯒꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯦ ꯍꯥꯏꯕꯁꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯂꯝꯕꯤ ꯁꯣꯔꯣꯛ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯃꯦꯟ ꯔꯣꯗ ꯑꯃ ꯆꯠꯄꯅꯤ나 ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯈꯟꯕ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇꯅ ꯍꯦꯛꯇ ꯄꯣ ꯍꯣꯕꯤ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯅꯤꯅ ꯀꯣꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯊꯣꯡꯖꯨ ꯑꯣꯏꯕ ꯑꯁꯣꯝ ꯅꯥꯀꯟꯁꯤꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯣꯏꯕ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯅꯤꯒꯤ MLA ꯁꯤꯅ ꯀꯅꯥꯅ ꯍꯥꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯇꯧꯔꯛꯀꯗ꯭ꯔꯦꯅ ꯌꯦꯡꯅꯔ ꯂꯩꯔꯕ ꯖꯥꯠꯂꯥ ꯌꯦꯡꯅꯔ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯗꯁꯨ ꯁꯨꯝ ꯁꯣꯛꯄ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ ꯄꯥꯜꯂꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯗꯨꯅ ꯂꯩꯀꯥꯏꯁꯤ ꯈꯔ ꯁꯦꯝꯕꯤꯔꯕ ꯁꯥꯕꯤꯔꯝꯕ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯄꯥꯝꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯦꯟ ꯔꯣꯗꯁꯤ ꯌꯥꯝ ꯐꯕꯅꯤꯅ ꯂꯩꯔꯛꯀꯤ ꯂꯝꯕꯤ ꯐꯠꯇ꯭ꯔꯒꯁꯨ ꯐꯔꯕꯣ ꯍꯦꯛ ꯈꯟꯕ ꯃꯄꯥꯟꯒꯤ ꯐꯖꯕꯁꯤ ꯎꯔꯒ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯐꯔꯝꯗꯧ ꯃꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯥꯃꯣꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯂꯩꯀꯥꯏꯁꯤ ꯀꯔꯝ ꯄꯥꯜꯂꯤ ꯈꯟꯕꯤꯒꯦ ꯂꯩꯀꯥꯏꯁꯤ ꯐꯒꯠꯂꯛꯏ ꯍꯥꯏꯇꯥꯔꯦ ꯐꯒꯠꯄ ꯅꯠꯇꯕ ꯐꯒꯠꯂꯛꯏꯕ ꯁꯔꯀꯥꯔꯅꯁꯨ ꯃꯌꯥꯝ ꯊꯥꯗꯔꯝꯕ ꯌꯥꯏꯀꯣ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯄꯤꯔꯝꯕ ꯌꯥꯏ ꯁꯔꯀꯥꯔꯅ ꯑꯗꯨ ꯌꯧꯔꯛꯑꯝꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯁꯤꯅ ꯈꯔ ꯊꯨꯡꯒꯜꯂꯛ ꯆꯥꯛꯊꯨꯡ ꯈꯔ ꯐꯪꯍꯜꯂꯛꯑꯒ ꯍꯥꯟꯅꯒꯤꯗꯨꯗꯒꯤꯗꯤ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔ ꯁꯥꯐꯔꯛꯏꯕ ꯆꯥꯎꯈꯠꯀꯗꯕ ꯖꯒꯥ ꯌꯥꯝ ꯋꯥꯠꯂꯤꯅ ꯈꯟꯖꯔꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯂꯩꯔꯤꯉꯩꯗꯗꯤ ꯑꯉꯥꯡꯈꯩꯁꯤ ꯁ꯭ꯋꯤꯃꯤꯡ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ BSFꯇ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯁꯤ ꯂꯩꯔꯛꯇꯕꯗꯒꯤ ꯑꯗꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯃꯐꯝ ꯈꯨꯗꯣꯡ ꯆꯥꯔꯛꯇꯕꯗꯒꯤ ꯑꯅꯧꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃ ꯁꯥꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯅ ꯆꯩꯖ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯁꯦꯟꯅꯖꯗꯅ ꯇꯧꯖꯔꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯂꯩꯀꯥꯏꯁꯤꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯀꯟꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯤ ꯑꯗꯨꯅ ꯑꯩꯅ ꯏꯇꯥꯎꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯂꯩꯀꯥꯏꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇꯤ ꯄꯥꯏꯈꯠꯄ ꯎꯔꯤ ꯂꯩꯕꯥꯛ ꯀꯣꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯜꯁꯤꯗ ꯏꯁꯤꯡ ꯇꯨꯡꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯒꯁꯨ ꯇꯧꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯥꯔꯒ ꯂꯩꯔꯦ ꯑꯇꯣꯞꯄꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕꯗ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤ ꯂꯩꯀꯥꯏꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯖꯥꯠꯂꯥ ꯂꯩꯀꯥꯏꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯑꯩꯈꯣꯏꯅ ꯋꯥꯀꯠꯂꯨꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯇꯧꯕꯤꯔꯛꯄ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯤꯁꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯐꯪꯕꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯁꯨ ꯃꯤꯅꯤꯠ 35 ꯂꯥꯛꯑꯦ ꯌꯥꯝ ꯋꯥꯔꯦ ꯏꯁꯤꯡꯁꯨ ꯀꯣꯟꯅꯗꯦꯒ ꯍꯥꯏꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ 15 ꯃꯤꯅꯠꯁ ꯀꯩꯀꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯏꯁꯤꯡ ꯂꯥꯛꯏ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ 4ꯔꯛꯇꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯄꯨꯔꯤꯕ ꯇꯣꯇꯤ ꯄꯥꯏꯞꯁꯤꯁꯨꯀꯣ ꯌꯥꯝ ꯄꯤꯛꯄ ꯃꯩꯁꯤ ꯂꯥꯛꯑꯒꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯦ ꯊꯥꯔꯦ ꯃꯩ ꯂꯥꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯒꯤ ꯀꯩꯅꯣ ꯄꯤꯊꯕꯗꯨ ꯑꯣꯏꯗꯕ ꯑꯗꯨꯅ ꯃꯩ ꯃꯨꯠꯈ꯭ꯔꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦ ꯂꯩꯀꯥꯏꯁꯦ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯑꯁ ꯏꯁꯤꯡꯁꯨ ꯐꯪꯗꯦ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯗꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩ ꯍꯥꯏꯗ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯤ ꯑꯝꯇ ꯐꯪꯗꯦ ꯑꯁꯣꯝꯒꯤꯗꯤ ꯐꯪꯉꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯩ ꯂꯝꯕꯤ ꯊꯣꯡ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯁꯤꯡꯗꯤ ꯐꯪꯗꯦ ꯏꯁꯤꯡꯗꯤ ꯐꯪꯗ꯭ꯔꯦ ꯐꯪꯗꯦ ꯑꯗꯨ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯤ ꯏꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯛꯏꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯋꯥ ꯂꯧꯗꯦꯅꯦ ꯑꯩꯈꯣꯏ ꯀꯔꯝꯗꯤ ꯀꯩꯗꯧꯔꯤ ꯃꯣꯏꯅ ꯀꯔꯝꯗꯤꯅ ꯑꯁꯤꯗꯤ ꯀꯥꯟꯗꯦ ꯀꯛꯀꯤ ꯃꯃꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯋꯥ ꯁꯨꯡꯂꯧ ꯂꯧꯗꯦ ꯏꯁꯤꯡ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯕ꯭ꯔꯣ ꯄꯕ꯭ꯂꯤꯛ ꯍꯥꯏꯗꯦꯜꯗ ꯏꯁꯤꯡꯁꯦ ꯃꯔꯛꯇ ꯈꯖꯤꯛ ꯕꯣꯇꯜ ꯃꯆꯥ ꯑꯃꯒꯗꯤ ꯐꯪꯉꯤ ꯃꯆꯥ ꯑꯃꯒꯗꯤ ꯐꯪꯉꯦꯕ ꯑꯗꯩ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯀ ꯇꯥꯒꯦ ꯑꯗꯨꯕꯣ ꯑꯁ ꯁꯨꯡꯇꯥꯕꯨ ꯇꯥꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯏꯁꯤꯡꯁꯤ ꯀꯥꯏꯗ ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯗꯒꯤꯁꯨ ꯁꯤꯖꯤꯟꯅꯩ ꯂꯩꯁꯨ ꯂꯩꯔꯦ ꯄꯨꯈ꯭ꯔꯤꯗ ꯁꯤꯖꯤꯟꯅꯩ ꯂꯩꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ PDSꯀꯤꯅꯦ ꯆꯦꯡ ꯑꯗꯒꯤ ꯀꯦꯔꯣꯁꯤꯟ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯕꯗꯣ ꯏꯃꯥꯗꯤ ꯂꯧꯕꯤꯕ꯭ꯔꯥ ꯂꯧꯏ ꯑꯗꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯦꯗ ꯑꯗꯨꯁꯨ ꯂꯥꯛꯇꯤꯌꯦ ꯇꯨꯔꯦꯟ ꯃꯄꯥꯟꯁꯦ ꯂꯩꯔꯥꯏꯁꯦꯅꯤꯡꯒ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯔꯇ ꯑꯣꯏꯔꯁꯨ ꯁꯥꯐꯅꯕ ꯑꯗꯨꯒ ꯇꯨꯔꯦꯟꯁꯤꯗꯒꯤ ꯏꯁꯤꯡꯁꯦ ꯇꯣꯏꯅ ꯀꯪꯕꯅꯤꯅ ꯀꯪꯗꯅꯕꯒꯤꯗꯃꯛꯇ ꯈꯔꯇ ꯑꯣꯏꯔꯁꯨ ꯌꯣꯛꯈꯠꯄ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯇꯨꯔꯦꯟꯁꯦ ꯀꯣꯠꯄꯒꯤ ꯊꯕꯛꯁꯨ ꯌꯥꯝ ꯆꯠꯊꯔꯤ ꯏꯃꯥꯗꯁꯨ ꯍꯥꯏꯐꯦꯠ ꯍꯪꯖꯒꯦ ꯏꯃꯥ ꯂꯩꯀꯥꯏꯁꯦ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯏꯒꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯃꯣꯏ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯑꯦ ꯂꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯦ ꯃꯩꯁꯦ ꯑꯗꯒꯤ ꯏꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯏꯁꯤꯡ ꯂꯩꯁꯤꯅ ꯀꯪꯉꯦ ꯄꯨꯀꯪ ꯀꯪꯉꯦ ꯊꯛꯅ ꯆꯥꯅ ꯏꯁꯤꯡꯁꯦ ꯇꯣꯇꯤꯒꯤ ꯏꯁꯤꯡꯁꯤꯕꯨ ꯀꯣꯟꯅꯕꯤꯔꯤꯕ꯭ꯔꯥ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯏꯕꯣ ꯂꯩꯗ ꯇꯣꯇꯤ ꯏꯁꯤꯡꯁꯤꯗꯤ ꯈꯖꯤꯛꯇꯅꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥꯔꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯃꯃꯥꯡꯗꯗꯤ ꯇꯣꯇꯤꯕꯨ ꯁꯨꯛꯇꯥ ꯇꯥꯗꯦ ꯍꯟꯗꯛ ꯈꯔ ꯇꯥꯕ ꯋꯥꯅꯤ ꯑꯁ ꯃꯁꯤꯗꯤ ꯁꯨꯡꯂꯥꯛꯄꯨ ꯂꯥꯛꯇ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯦꯕꯀꯣ ꯑꯁꯤꯗꯤ ꯇꯣꯇꯤ ꯑꯃ ꯌꯨꯡꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯂꯝꯗꯝ ꯁꯤꯗꯩꯁꯤꯗ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯃꯌꯥꯝꯁꯨ ꯑꯌꯥꯝꯕ ꯂꯝ ꯑꯌꯥꯝꯕꯁꯨ ꯏꯁꯤꯡꯁꯦ ꯂꯩꯔ ꯁꯤꯖꯤꯟꯅꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯗꯨꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯝ ꯃꯇꯧ ꯇꯝꯃꯒ ꯀꯅꯥꯗꯁꯨ ꯋꯥꯀꯠꯂꯨꯗ꯭ꯔꯦ
ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯂꯩꯅꯩꯅꯦ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯂꯩꯅꯕꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩ ꯇꯥꯕꯅꯦ ꯑꯗꯨꯝ ꯊꯛꯄ ꯇꯥꯕꯅꯦ ꯊꯛꯇ ꯌꯥꯗꯕꯅꯤꯅꯀꯣ ꯈꯔꯅꯗꯤ ꯏꯁꯤꯡꯁꯤ ꯐꯖꯅ ꯂꯥꯛꯏꯒꯁꯨ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯦꯛ ꯋꯥꯡꯕꯁꯦ ꯑꯁꯤꯗꯩꯗ ꯄꯥꯏꯞ ꯄꯣꯛꯈꯥꯏꯕ ꯃꯐꯝꯁꯤꯗꯩꯗꯒꯤ ꯁꯝꯖꯕꯅꯦ ꯑꯁꯤꯒꯤ ꯍꯦꯛ ꯊꯪꯅꯔꯤꯕ ꯑꯁꯤ ꯍꯩꯀꯨꯊꯣꯡ ꯍꯥꯏꯅ ꯑꯃ ꯂꯩꯔꯤꯁꯦ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕꯀꯣ ꯑꯁꯤꯒꯤ ꯍꯩꯀꯨꯊꯣꯡꯁꯦ ꯑꯁꯤꯒꯤ ꯄꯥꯏꯞ ꯑꯁꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯂꯥꯏꯟ ꯅꯠꯇꯦ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯃꯦꯟ ꯔꯣꯗꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯌꯥꯝ ꯆꯥꯎꯕ ꯋꯥꯇꯔꯒꯤ ꯄꯥꯏꯞ ꯂꯥꯏꯟ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯏꯔꯤꯜꯕꯣꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯒꯤ ꯂꯥꯛꯄ ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯠꯈꯤꯒꯗꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯄꯥꯏꯞ ꯂꯥꯏꯟ ꯌꯥꯝ ꯆꯥꯎꯏ ꯑꯗꯨꯕꯨ ꯄꯥꯏꯞ ꯂꯥꯏꯟꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯥꯒꯦꯠꯇ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯃꯔꯨꯑꯣꯏꯅ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯗꯗꯤ ꯏꯁꯤꯡꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯅꯤ나 ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ वाटर स्कीम असिदगी लाकपा इसिंग अयूब खरा सि लेकाई गी म्याम मसी ओइना एनकेश तोबगी मोंगदनी पाइब अमा थिंजलगा मसी तुलुनुगुम युमदा चिंगबगी मोंगदा सिनरी पब्लिक न तौरबिसे तौजसनो हाइबी मोंगदा अदुगा पब्लिक नसु कनामता करिमता हाइबी निगाय लेत्रे हाइबी मोंगदा पंगतौदा तोनबगी मोंगमा लेकाई सिदा ममीदी अदमक तारी लेकाई गी वाकत नहा नुपा हूँ याम कना अखोगी इम्पैक्ट टीवी के लेकाई वाकसी उबदा अइसु मोनामदी फोंदोके हाबी मोंगदा लेपिर लेरे लेकाई सिबो कम पालिगे लेकाई से कोई याक्संग लोगिबगी खोगी याम नुंगाइबा मतम अमा खोगी अदुबु जिक याम थेनरिबा प्रॉब्लम से खोगी इसिंगी अवाबा सिनी खोई ngasai जो अइने इसिंग लैगेना खोगी फोन तौजब मतमदा इसिंग फंगद्रेना अमाइना युमदजु सिंटेक्स इसिगमता याहुदबा पुखरीजु इसिंग लैतबगी अवाबामदि याम खन मायोकनरे अदो खो लेकाई सिदा नहा सिंग से मरुइना मयाई का बसिंजाक चाबा खरा लेरे अंदा जई मसी मसी कर्ब तौनुगी दमकता मसी कंट्रोल तौनुगी दमकता लेकाई गी ओइबा करी करी खोंथांग लोखत पिबा लेरे मसी थिंगनबो खनबसिदि अखोई लेकाई गी ओइना तौबसु तौगदबने दुबु मसीदि अखोई सोसाइटी अमा हाबजे अखोई फैमिली मयामना पुंजलग सेमदुम नबा अखोई स्ट्रक्चर मने दुना अखोई फैमिली सिंगदु मदु फरगदि थोयोंना अखोई लेकाई से अखोई निसा चाबगी प्रॉब्लम से लैरोयना खनजे अदना अखोई फैमिली सिंग जे हाना फनबो खनबो लेकाई गी ओइबा पॉलिसी लेतबा तारगसु युम गी ओइबा इसागी यामना स्ट्रिक्ट ओइबा पॉलिसी अमा लैबा तारगदि युम फतारगदि लेकाई सु फानी मरमदना युमदगी सेंगोटबा हौतारगदि लेकाई गी ओइबा तुदोकपा मयाई का बसिंजाक चाबगी अवाबा खुदोंचादबम लैरिसि मसी लैरोय हाबगी याम फजबा लेकाई सिगी मोनामदि अदमक लागली यामा मायुकी मतमसिदा न्यूज़पेपर हाइदि पाउचे याम कना पारी याम मनाक्ता मणिपुर की अयाम पाउचे लोई लेरमने खंजरे अदो याम बदो हंजरगे he will be the most informed person right now क्वाइदे की पाउ लैबे याम बना वरमनी याम बदाय हंजरगे याम लेकाई से कम पालीगे अदुम खरा चाको थरंगरा पायावरी पालेते लेकाई सिगी करी करी साफरेन खंबीगे अदो करी करी ना मसी खितंग खुदोंग चादे नुंगाइतेन खंबीगे हुजिक मई गिदि खरा प्रॉब्लम खरा फारे सॉल्व तौरे अदुगा लंबी खरा वाली जगी सिंग मासिंग गवाब लेरे पाइप टिप से पिबा मी इंगोनुंग अहुम मरी चिंगदबा पाइप लेदा तुलु तराम चिंगनगेबा तुलु चिंग मुसी ऑप्शन रो हाइसे मसा मसा की औ तुलु अखोई सिदा थारे बिसिंग जी तुलु तराम चिंगता दि तुलु पांद बगा मुसी सिंग फंगद्रे पकेम देना अ तुलु चिंग बजु थिंग बंगमते अल्ता दि पाइप सिकतंग चहनिगे आई मत तुलु हरि पर्सनल कनेक्शन युम युम दा तुलु तोरग सिंगजना यावबजिदगी पब्लिक हाइदल सिंग से ताबंगम दना तुलु सिंगजन दब इमुंगददी सिंग फंगदबगी खुदोंचा दबसे लेरिबनी मरम मदुनी लेकाई गी मियाम ना खरा मना इसिंग से नुंगाइरे खरा मना इसिंग से याम वाइन हारिसी पैसा पाइबा तुलु चिंगबंगम बमी ने इसिंग से सिंगजना गरबनीना पैसा पाइहौद मी सिंग से सिंग सिंगबंगम दबदगी इसिंग से वारिबनी हाइबगी ममी अमदी चावना तारी लेकाई सिबो कम पालिगे खंगदी में पांदी थोकदना पान थोकदना खंगद्रे खंगद्रे इसिंग माइसिंग गाजे तुम चांग नाइन लाक्चाला खरसु लाक्ति अदो इमादी अखोई अहल ओइबगी कहतारे पेंशन तो ओल्ड एज पेंशन गुम दो अहन द फंग पीबो पेंशन दो अदुम लोबिब्रो अदु फंगी फंगब्रा दुम चांग फंगीबो होय फंगी चांग नाय लेकाई की वाकत लेकाई जो कंगम पालिगे लेकाई जे नुंगाइरी हाइदुरा नुंगाइते हाइदुरा हाइबम खंगद्रे दै बुंगो खंगद्रे कय नुंगाइ बसु यारबो नुंगाइ तबजु यार बसु याबो नुंगाइ तबजु नुंगाइ तबने हेनबा कइनेदा इसिंग नुंगाइते अवाट पंग हाक्तने बल तौने नि जे इसिंग ai जे यंगो साइदा लैरिबा तुरेन तुरांग जे लोइना कंगे बुंगो अदोदि इमा होइदि काइदगी थकजानी खरा मनुंग चंगबा लैरक मनुंग चंगबा खोइदि इसिंग द्रो अमबो फंगद्रे तो लेकाई लंबी से यारबरो नहाम ता फोंदोरक पदि सि लंबी से तुम यारेन हाइदा ओ लंबी जे
ꯂꯝꯕꯤꯁꯦ ꯌꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯂꯝꯕꯤꯁꯤ ꯐꯨꯠꯄꯥꯠꯀ ꯆꯞ ꯃꯥꯟꯅꯩ ꯂꯩꯔꯤꯁꯦ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯂꯝꯕꯤꯁꯦ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯝꯕꯤꯒꯤ ꯁꯥꯏꯖꯁꯤ ꯐꯨꯠꯄꯥꯠꯀꯨꯝꯕ ꯍꯥꯏꯗꯤ ꯈꯣꯡ ꯂꯝꯕꯤꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯄꯤꯛꯅ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯂꯩꯔꯤ ꯏꯃꯥ ꯍꯣꯏ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯀꯃꯤꯇꯤꯒꯤ ꯃꯌꯥꯝ ꯄꯨꯟꯅꯤ ꯑꯗꯨꯒꯤ ꯌꯥꯝ ꯇꯥꯟꯖꯥꯔꯦ ꯑꯗꯨ ꯀꯃꯤꯇꯤꯒꯤ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯂꯩꯀꯥꯏ ꯋꯥꯀꯠ ꯇꯧꯔꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯀꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯁꯤꯃꯗꯤ ꯆꯥꯎꯈꯠꯀꯗꯧ ꯈꯤꯇꯪ ꯋꯥꯠꯂꯤꯅ ꯈꯟꯕꯤꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯁꯤꯔꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯔꯤꯅ ꯈ꯭ꯋꯥꯏ ꯆꯥꯎꯈꯠꯂꯒꯦ ꯈꯪꯗꯦ ꯀꯔꯤꯅ ꯍꯥꯟꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗꯦ ꯏꯁꯤꯡꯁꯦ ꯈꯔ ꯑꯃꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯔ ꯑꯃꯅꯗꯤ ꯌꯥꯝ ꯋꯥꯏꯑꯦꯅ ꯍꯥꯏ ꯀꯔꯝꯕꯅ ꯆꯨꯝꯃꯤꯖꯥꯠꯅꯣ ꯑꯣ ꯏꯁꯤꯡꯒꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯃꯁꯤꯅ ꯑꯆꯨꯝꯕ ꯇꯥꯔꯦ ꯃꯥꯅꯦ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯟꯒꯨꯝꯕꯁꯨ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯣꯂꯦꯝ ꯄꯦꯟꯁꯤꯟꯗꯣ ꯌꯥꯝ ꯀꯨꯏꯔꯦ ꯐꯪꯗꯕ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤ ꯑꯅꯤ ꯐꯥꯔꯕꯣ ꯑꯁ ꯑꯅꯤꯕꯨ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯍꯟꯗꯛꯀꯤꯅꯦ ꯚꯣꯠ ꯀꯥꯈꯤꯕꯁꯦ ꯁꯤ ꯀꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯊꯥ ꯃꯉꯥꯒꯤ ꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯨ ꯃꯇꯨꯡꯗꯩꯗꯤ ꯆꯥꯡ ꯅꯥꯏꯅ ꯁꯨꯛꯄꯤ ꯄꯤꯈꯤꯗ꯭ꯔꯦ ꯃꯥꯗꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯩꯗꯤ ꯐꯪꯗꯦꯕꯨ ꯌꯥꯎꯗꯦ ꯃꯣꯗꯤꯗꯨꯗ ꯑꯗꯨꯝ ꯑꯩꯗꯤ ꯍꯥꯏꯒꯦ ꯈꯜꯂꯤꯅꯤ ꯍꯥꯟꯅ ꯑꯩꯗꯤ ꯍꯟꯗꯛ ꯀꯥꯔꯛꯏꯕ ꯀꯩꯅꯣꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯄꯤꯔꯝꯃꯦꯕ ꯆꯩꯔꯥꯎꯕꯗ ꯑꯃꯨꯛ ꯐꯪꯍꯜꯂꯦ ꯑꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯃꯨꯛ ꯐꯪꯍꯜꯂꯝꯃꯦꯕꯀꯣ ꯍꯟꯗꯛ ꯀꯥꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯍꯣꯏꯅ ꯀꯥꯔꯛꯄꯗꯒꯤ ꯁꯨꯡ ꯐꯪꯗ꯭ꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯒꯃꯦꯟ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯟꯒꯤ ꯃꯈꯥꯗ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯐꯪꯗꯕꯒꯤ ꯃꯑꯣꯡꯅꯤ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯁꯦ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯑꯅꯤꯕꯨ ꯍꯦꯜꯂꯦꯕꯀꯣ चही अनीबू हेले अनीगी ममांगदगी फंगदना लाकपनी अदुबु हंदक सोशल वेलफेयर मिनिस्टर ना असेंबली मिफमदा फोंदोखिबग मतुंगिना चेराव ममांगदे पिथोकनि हाबनी अदुबु सजीबु चेराव बदि लोइखरे अखोगी गौरगी चेराव बसिदंग हावरे मदुना अखोगी एप्रिल तारीख 13 दनी अदुना लाकदुरिबा एप्रिल तारीख 13 गी गौरगी चेराव बसिगी ममांगदे पिथोकदरुरा हाइबदुदी मयाम नंगाइबा तारि लैकाइगी वाकत कोंगबा खेत्री लेकाई सी वाटर सप्लाई की पाइपलाइन दी लई पाइप हाइदिल दिले अदु बिसिंग से चांग नाइना फंगदबनी ना फंगबा तारगसु यामना पिकना फंगबनी ना लेकाई सी इसिंग अवाबा मायोक नरी जही खुदिंगी अदुबु लेकाई सी दा वाटर बॉडी अमा ओइना लेकाई मियाम इसिंग सिजनबा याबा पुखरी सोबो याम फजबम दिले अदुबु पुखरी की कंडीशन से याम फतबा मरोइना मनुंगदा नापी सिंगबी म्याम होबा अरे मथक्तन अमोर क्या म्याम लेबिसना मरमोइदना हाइरेबा इसिंग सी लेकाई सी इसिंग वाबा तारगसु लेकाई मियाम ना थंगना चानबगी ओइना दिसिनबा याद्रे मसी फिजु फिजाम बगुम इरुजा माइतबदगी हेना सिनबदा याद्रे मरमदुना लेकाई की अखोगी क्लब ओरो ऑर्गेनाइजेशन ओरो मखोइना नत्रगा मरी लेनबो अथॉरिटीना हाइरिबा पुखरी से सेंदोकपी तारगदी लेकाई एसिदा वाना लेरिबा इसिंगी खुदोंचादबसी खरा मखैदी साफगनी हाइबगी ओथोकपा अमदि अदुमक लेरि इसे लेकाई जी इसिंग जम वायन ताजे इसिंग जु तसेंगना वारि जाला अदु कमाय तो इजाना मोंगसा इसिंदी यां वाये लैरिने अदुम लै अदो लैबा लैतबा मिददी यां वायेबा इसिंग से हंदक मरक ngasi ngarang khatar ising nuaitriसे mamang da sudum nuairaktabra अदुम ममांग दसु अदुम नुंगाइते नुंगाइबदी सिगिसे PCD डिपार्टमेंट ना हंदक हप्ता अमनि सिगी ओइने इसिंग nuaitabui wafam phongdokhiba taragasu Kongba Kshetri Leikai gidi हंदक ngasi ngarang khatagi natana lisang sena chahi chopa adum ising nuaitabui khudongchadabasi mai unari atoba mioi khanana ne yam chawkhale nuairen takpi tasengna chawkhalab jala kari kari ta chawkhale khanbi kai kai ta walin khanbi खदी चौखले kai kai tana chawkhali jibo पुखी का कई सेंबा होरे अदगी लमतु सेंबा खगा होरे लेकाई से लू बना मददी खितंग साफरे लू नान लैरे न ताकपिरमे अदुबु अखोइ ने उनजबदा लंबी जिगे हे मपान दलरिबा तोरबान जिदा अमोर का म्याम होंदो लेरे मांग दसु पाबुं अखोइ लेप्सरि जि ममांग दा अमोर का म्याम लेरे अदु तरु तना लै है जे काइदु ओरि जानो मसी नानबा हाइबसी मसा मसा ममाइ ख नानबु होइन तौरेदा अदो मसे आइदा त सेंगना हारदि मसिगे लैरिबसी म्युनिसिपालिटी की बोक तम खिनब्रा नत्रगा नखोई की जीरो गार्बेज की मोई गाड़ी तो लाकदो अद मिंग चला यावब्रा मसे त सेंगबती मी न ज्ञान तावरा खतंग फबरें खले लम तो सेंगबा हो रे जे तुरे नो अपान सिदा अमोर का म्याम दे थादा नहीं दा सिबुदि अदुम खरा ज्ञान तादब कांगुना सुम थादनरि जान ज्ञान तादे से कना लेकाई के मीरो इसारो लेकाई की मिजु कई आइस कांगदरे यान ताद्री से लेकाई की मिजु इसा जलो यावरे मनमदुना लेकाई से नुन नान लैनबगी थबक ते पाकेट बा होरे हाइबु इसाना मसी सेमदोक पकितंग सुमथोक्त्रगदी लुबनान बसी तसेंगना कंप्लीटली ngamloi habagi wafam made dumak mami tari lekai sigi hotel ama mangda lere hotel sida mi khara lebe mali ma lekai sibu kam pali ge khoi lekai sidi sarkar gi dagi yengchalakpada khoi chitha hore nanda hore
ꯀꯔꯤꯝꯇ ꯁꯦꯟꯗꯨꯡ ꯀꯔꯤ ꯀꯔꯥ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯝ ꯁꯦꯝꯒꯠꯄꯤꯗ꯭ꯔꯦ ꯑꯁꯣꯝꯗꯗꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯁꯦꯡꯕ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯁꯦ ꯂꯩꯕꯥꯛ ꯀꯣꯠꯄꯒꯤ ꯊꯕꯛ ꯀꯌꯥꯝ ꯀꯟꯅ ꯇꯧꯍꯧꯔꯦ ꯑꯗꯨꯗꯤ ꯍꯟꯗꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯥꯖꯔꯤꯁꯦ ꯍꯟꯗꯛꯇꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯝꯇ ꯎꯗꯦ ꯆꯍꯤ 10 ꯐꯥꯅ ꯁꯤꯗ ꯀꯣꯡꯉꯛꯑꯕ ꯀꯣꯡ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯂꯩꯔꯛꯑꯕꯁꯦ ꯑꯝꯇ ꯎꯔꯛꯇꯦ ꯆꯍꯤ 10ꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯗꯦꯕꯂꯞꯃꯦꯟꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯎꯗꯦ ꯍꯟꯗꯛꯇꯅꯤ ꯇꯧꯔꯛꯏꯁꯦ ꯃꯔꯝ ꯑꯗꯨꯅ ꯗꯦꯕꯂꯞꯃꯦꯟꯒꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯑꯣꯏꯕ ꯗꯦꯕꯂꯞꯃꯦꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯗ ꯂꯩꯀꯥꯏꯁꯤꯃꯗꯤ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯁꯤꯃꯗꯤ ꯆꯤꯊꯧꯔꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯣꯔꯜ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯀꯔꯤꯗꯤ ꯁꯥꯐꯔꯦꯅ ꯈꯟꯕꯤꯒꯦ ꯂꯣꯏꯅ ꯆꯤꯊꯔꯤꯗ ꯀꯔꯤ ꯁꯥꯐꯕ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯆꯩꯒꯦ ꯆꯩꯖꯧ ꯉꯥꯡꯒꯦ ꯉꯥꯡꯖꯧ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯐꯖꯅ ꯑꯩꯅ ꯅꯣꯏꯅ ꯂꯧꯕ ꯂꯥꯛꯄꯁꯤꯗ ꯑꯩ ꯍꯥꯏꯗꯣꯛꯑꯦ ꯍꯣꯇꯦꯜ ꯃꯄꯨꯗꯁꯨ ꯍꯪꯖꯔꯛꯑꯒꯦ ꯍꯣꯇꯦꯜ ꯃꯄꯨꯁꯦ ꯊꯕꯛꯇꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯆꯤꯟꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯒ ꯏꯆꯦꯅ ꯍꯥꯏꯕꯤꯔꯣ ꯂꯩꯀꯥꯏꯁꯦ ꯀꯝ ꯄꯥꯜꯂꯤꯒꯦ ꯂꯩꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯤ ꯗ꯭ꯔꯦꯜ ꯈꯔ ꯁꯦꯝꯕꯤꯔꯦ ꯑꯗꯒꯤ ꯁꯦꯅꯤꯇꯔꯤ ꯂꯦꯇ꯭ꯔꯤꯟꯅ ꯄꯤꯕꯁꯦ ꯆꯞ ꯃꯥꯟꯅꯕ ꯀꯩꯅꯣꯗ ꯑꯣꯏꯅ ꯄꯤ ꯂꯣ ꯀꯣꯁꯀꯤ ꯂꯝ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯥꯐꯝ ꯂꯩꯇꯗꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯇꯥꯃꯣꯗꯁꯨ ꯍꯪꯖꯒꯦ ꯆꯥꯎꯈꯠꯄꯒꯤ ꯁ꯭ꯀꯦꯜꯁꯦꯀꯣ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯌꯥꯝꯅ ꯗꯤꯕꯂꯞ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔ ꯈꯤꯇꯪꯒꯤ ꯂꯩꯀꯥꯏ ꯂꯩꯀꯣ ꯁꯤ ꯌꯦꯡꯅꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯡꯈꯤ ꯂꯩꯀꯥꯏꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯔꯤ ꯄꯥꯕꯨꯡ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ PDSꯀꯤ ꯆꯦꯡ ꯆꯤꯅꯤ ꯂꯧꯕꯤꯕ꯭ꯔꯣ ꯈꯔ ꯂꯧꯋꯦ ꯆꯥꯡ ꯅꯥꯏ ꯐꯪꯕ꯭ꯔꯣ ꯑꯗꯨꯕꯣ ꯆꯥꯡ ꯅꯥꯏ ꯐꯪꯕ ꯌꯥꯎꯋꯦ ꯐꯪꯗꯕ ꯌꯥꯎꯋꯦ ꯄꯦꯟꯁꯟꯗꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯣꯜড ꯑꯦꯖ ꯄꯦꯟꯁꯟꯗꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯌꯥꯎꯋꯦ ꯄꯤꯗꯦ ꯌꯥꯎꯈꯤꯕꯇ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯌꯥꯎꯈꯤꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯦ ꯀꯨꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯅ ꯇꯥꯛꯄꯤꯔꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯁꯨ ꯁꯤꯗ ꯐꯝꯕ ꯂꯩꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯄꯨꯈ꯭ꯔꯤꯁꯤꯗ ꯌꯦꯡꯉꯒ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯐꯖꯕꯁꯤ ꯌꯦꯡꯉꯒ ꯄꯦꯟꯊꯣꯛꯄꯩ ꯃꯑꯣꯡ ꯃꯥꯜꯂꯦ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯤꯕꯨ ꯄꯦꯟꯕꯤꯔꯕ꯭ꯔꯣ ꯂꯩꯀꯥꯏꯁꯤ ꯏꯁꯤꯡ ꯌꯥꯝ ꯋꯥꯏꯅ ꯇꯥꯖꯩꯌꯦꯕ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯈꯔꯕꯨꯗꯤ ꯋꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯍꯦꯛ ꯂꯩꯕꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯃꯥꯡꯗꯁꯨ ꯏꯔꯤꯜꯕꯨꯡ ꯇꯥꯕ ꯌꯥꯕ ꯂꯝꯕꯤ ꯍꯥꯏꯗꯤ ꯏꯝꯐꯥꯜ ꯇꯨ ꯏꯔꯤꯜꯕꯨꯡꯒꯤ ꯂꯝꯕꯤ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯂꯩꯔꯦ ꯂꯝꯕꯤꯁꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯕꯅꯤ나 ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯆꯧꯕ ꯐꯖꯕꯁꯤ ꯎꯔꯨꯔꯒ ꯂꯩꯀꯥꯏꯁꯤ ꯑꯗꯨꯃꯛ ꯑꯁꯤꯒꯤ ꯂꯝꯕꯤꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯂꯩꯔꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯂꯝꯕꯤꯁꯤ ꯌꯦꯡꯉ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔ ꯄꯦꯟꯊꯣꯛꯆꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯂꯝꯕꯤꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯥꯛ ꯆꯥꯎꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯑꯃꯣꯏꯅ ꯄꯦꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯀꯥꯏꯅ ꯀꯔꯤ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯁꯤꯜꯂꯒ ꯂꯩꯀꯥꯏꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯕ ꯌꯥꯅꯤ ꯈꯟꯕꯤ ꯑꯗꯣ ꯃꯁꯤ ꯈꯪꯗꯦ ꯃꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯂꯩꯖꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅꯁꯨ ꯈꯪꯕꯤ ꯇꯥꯔꯒꯗꯤ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯑꯄꯥꯝꯕꯗꯣ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯄꯦꯟꯒꯗꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯁꯨ ꯃꯣꯏꯗꯗꯤ ꯇꯥꯕꯤꯗ꯭ꯔꯦ ꯑꯗꯒꯤ ꯃꯣꯏꯅ ꯉꯥꯡꯕꯗꯨ ꯈꯤꯇꯪ ꯆꯨꯝꯃꯦꯅ ꯍꯥꯏꯅ ꯂꯧꯕꯗꯣ ꯑꯗꯨ ꯈꯤꯇꯪꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯋꯥꯟ ꯁꯥꯏꯗꯦड ꯁ꯭ꯇꯣꯔꯤ ꯑꯣꯏꯍꯟꯕꯤꯗꯕ ꯃꯤꯌꯥꯝꯒꯤ ꯋꯥꯐꯝꯁꯨ ꯑꯗꯨꯝ ꯇꯥꯕꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯅ ꯗꯤꯁꯥꯏꯗ ꯇꯧꯔꯤꯕ ꯋꯥꯐꯝꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯧꯕꯤꯕ ꯇꯥꯔꯒꯗꯤ ꯂꯩꯀꯥꯏꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯣꯔꯤꯁꯤ ꯋꯥꯟ ꯁꯥꯏꯗꯦड ꯁ꯭ꯇꯣꯔꯤ ꯑꯣꯏꯍꯟꯕꯒꯤ ꯃꯍꯨꯠꯇ ꯇꯨ ꯁꯥꯏꯗꯦड ꯁ꯭ꯇꯣꯔꯤ ꯑꯣꯏꯍꯟꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯨ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯁꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯂꯩꯀꯥꯏꯁꯤꯕꯨ ꯀꯝ ꯇꯧꯕꯤꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯂꯩꯀꯥꯏꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯑꯩꯈꯣꯏ ꯏꯁꯇ ꯂꯩꯔꯨꯕ ꯑꯩꯈꯣꯏꯁꯤꯗꯤ ꯈꯤꯇꯪꯗꯤ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯩ ꯏꯁꯤꯡ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯊꯪꯅꯕ ꯇꯨꯔꯦꯟ ꯁꯣꯝꯗꯒꯤ ꯑꯅꯤꯔꯛ ꯆꯤꯡꯁꯤꯟꯈꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯪꯍꯜꯂꯒ ꯁꯦꯝꯅꯤꯡꯕꯗꯤ ꯄꯣꯛꯄ ꯑꯗꯨ ꯃꯁꯤ ꯀꯪꯈ꯭ꯔꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯃꯁꯤ ꯁꯨꯀꯪꯕꯨꯗꯤ ꯀꯪꯗꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯊꯦꯟꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯨꯅ ꯀꯣꯠꯊꯣꯛꯑꯒ ꯑꯃꯨꯛ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯤ ꯂꯩ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯀꯣꯠꯊꯣꯛꯑꯒ ꯑꯃꯨꯛ ꯀꯗꯥꯏ ꯁꯤꯖꯤꯟꯅꯒꯦ ꯑꯗꯨꯒꯤ ꯏꯁꯤꯡ ꯈꯔ ꯐꯪꯉꯤꯕ ꯂꯩꯀꯥꯏꯁꯤꯗ ꯏꯁꯤꯡ ꯋꯥꯕ ꯃꯇꯝꯗ ꯏꯁꯤꯡꯒꯤ ꯁꯣꯔꯁ ꯑꯃ ꯈꯔ ꯑꯣꯏꯔꯤꯕ ꯃꯇꯦꯡ ꯄꯤꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤ ꯍꯦꯟꯅ ꯂꯨꯔꯒ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯄꯥꯝꯂꯒꯁꯨ ꯃꯁꯤ ꯀꯪꯍꯜꯂꯒ ꯏꯁꯤꯡ ꯂꯩꯕꯥꯛꯁꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏꯁꯤꯗ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯏꯁꯤꯡ ꯂꯧꯒꯗꯅꯣ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤ ꯇꯧꯊꯔꯒ ꯏꯁꯤꯡ ꯌꯣꯛꯄꯒꯤ ꯋꯥꯈꯜ ꯂꯩꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯃꯛꯇꯤ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ दुकान से वो मपू ले ब्रो दुकान मपू ले ओ संदले बिरे हम ले कैसे बकम कम पाली के अदुम लैरी हाबदुनी अखोय योंमांगदा तोती पाइप चली अचौबा अदु अखोय थकपुदी फंगदे अदुगा अखोयना अखोयदा पिरिबे सिंगसी मी युमदोंग चनी चहुंगी सिदा मोना याम पिकपा हाइबा तारे अखोयगी फिल्टर टाइप ता याम पिकना पिरगा मजिदा पुंगा म पुंगा मगि ताबा अदुगा अखोय येना थौ हाइबने अदु अखोय सिंगजी लैरगा सिना बोयना तौरी ममालोम थांग बसरु कोंग खेत्री लेकाय अखोयगी खेत्रीगाव असेंबली कॉन्स्टिट्यूशन की मनुंग लापसे स्वाइददी इसिंग सिगदं साफै हाय अदु तमोना हायरे जिनदी तमोगी साइसिदा सु इसिंग से मरांग कायना फंगदबय वा अखोय इसामक तो इसिंग तब फंगदे
ꯇꯁꯦꯡꯅ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯣꯇꯤ ꯄꯥꯏꯞꯇꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯤꯗ ꯂꯩꯔꯤꯁꯤ ꯇꯣꯇꯤ ꯄꯥꯏꯞ ꯑꯆꯧꯕ ꯂꯩ ꯃꯆꯥ ꯂꯩ ꯑꯅꯤ ꯗꯕꯜ ꯑꯍꯨꯝ ꯆꯠꯂꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯧꯁꯤꯟꯖꯔꯒ ꯊꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯗꯤ ꯐꯪꯗꯦ ꯑꯗꯨꯅ ꯍꯥꯏꯗꯤꯜꯁꯨ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯦ ꯁꯣꯝ ꯁꯥꯏꯠꯁꯤꯗ ꯑꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯧ ꯁꯣꯝ ꯁꯥꯏꯠꯇꯁꯨ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯏꯁꯤꯡ ꯇꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯎꯕꯤꯔꯝꯃꯣꯏ ꯍꯥꯏꯗꯤ ꯏꯁꯤꯡ ꯑꯝꯇ ꯐꯪꯗꯦ ꯑꯩꯈꯣꯏꯗ ꯑꯗꯣ ꯊꯣꯡꯖꯨꯔꯣꯝꯗ ꯇꯥꯔꯤꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯆꯠꯆꯔꯒ ꯑꯩꯈꯣꯏꯅ ꯊꯛꯃꯤꯟꯅꯕꯅꯤ ꯂꯩꯀꯥꯏ ꯆꯞ ꯃꯥꯟꯅꯔꯒꯁꯨ ꯀꯦꯟꯗ꯭ꯔ ꯈꯦꯠꯅꯈꯤꯕꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯃꯁꯤꯃꯛꯅ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯣꯝ ꯁꯥꯏꯠꯀꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤ ꯁꯤꯃꯒ ꯂꯩ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯊꯣꯡꯖꯨ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯥꯅ ꯚꯣꯠ ꯀꯥꯔꯛꯏꯁꯤ ꯆꯍꯤ ꯑꯍꯨꯝꯃꯨꯛ ꯐꯥꯔꯝꯃꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝ ꯁꯥꯏꯠꯇ ꯂꯥꯛꯑꯒ ꯑꯋꯥꯠ ꯑꯄꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯅ ꯅꯣꯡꯇ ꯌꯦꯡꯕꯤꯔꯕ ꯑꯩꯈꯣꯏ ꯊꯦꯡꯅꯗ꯭ꯔꯤ ꯉꯁꯤꯐꯥꯎꯕ ꯃꯁꯛ ꯚꯣꯠ ꯂꯦꯞꯄꯝꯗꯥꯏꯗ ꯂꯥꯛꯈꯤꯕꯗꯣ ꯉꯁꯤꯐꯥꯎ ꯎꯖꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯥꯗꯦꯗ ꯀꯩꯅꯣ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯗꯦ ꯀꯔꯤꯅꯣ ꯃꯔꯨ ꯑꯣꯏꯅ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯝꯇ ꯅꯨꯡꯉꯥꯏꯇꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯝꯇ ꯅꯨꯡꯉꯥꯏ ꯀꯔꯤꯝꯇ ꯇꯧꯗꯦ ꯈꯦꯇ꯭ꯔꯤꯒꯥꯎ ꯁꯥꯏꯠꯁꯤ ꯏꯁꯤꯡ ꯁꯨꯡꯐꯪ ꯐꯪꯗꯕ꯭ꯔꯣ ꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯊꯣꯡꯖꯨꯁꯨ ꯁꯣꯝꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯋꯥꯠꯂꯦ BPL ꯀꯥꯔꯠꯇ ꯀꯌꯥ ꯐꯪꯒꯦ ꯆꯦꯡꯗꯣ ꯁꯦꯔ 10 ꯐꯪꯉꯦ 10 ꯐꯪꯉꯦ ꯑꯥ ꯀꯦꯔꯣꯁꯤꯟꯗꯤ ꯀꯌꯥ ꯐꯪꯕꯤꯒꯦ ꯂꯤꯇꯔ ꯑꯃ ꯆꯥꯡ ꯅꯥꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯗꯤꯕꯀꯣꯀꯌా ꯆꯥꯡ ꯅꯥꯏꯔꯝꯗꯦ ꯑꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯑꯅꯧꯕꯁꯤꯅ ꯄꯥꯏꯕꯗꯒꯤꯗꯤꯕ ꯈꯔ ꯆꯥꯡ नाꯏꯅ ꯑꯗꯨꯝ ꯐꯪꯉꯦ ꯆꯥꯡ ꯅꯥꯏꯔꯦ ꯍꯥꯏꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯪꯉꯕꯣ ꯐꯪꯉꯦ ꯑꯅꯧꯕ ꯑꯦꯖꯦꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯂꯩꯀꯥꯏꯁꯤꯒꯤ PDSꯀꯤ ꯆꯦꯡ ꯀꯦꯔꯣꯁꯤꯟꯁꯦ ꯈꯤꯇꯪ ꯆꯥꯡ ꯅꯥꯏꯅ ꯐꯪꯕ ꯍꯧꯔꯦ ꯃꯃꯥꯡꯗꯗꯤ ꯃꯗꯨ ꯆꯥꯡ ꯅꯥꯏꯅ ꯐꯪꯉꯝꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯗꯨꯅ ꯃꯁꯤꯃꯇꯪꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯀꯤꯂꯣ 35 ꯑꯗꯨꯗꯤ ꯂꯩꯀꯥꯏꯁꯤꯗꯁꯨ ꯐꯪꯗꯦ ꯆꯦꯡ ꯀꯤꯂꯣ 10 ꯈꯛꯇꯅꯤ ꯄꯤꯔꯤꯁꯤ ꯑꯗꯨꯒ ꯀꯦꯔꯣꯁꯤꯟꯅ ꯂꯤꯇꯔ ꯑꯃ ꯈꯛꯇꯅꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯁꯥꯏꯠꯁꯤꯗ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯩꯔꯦ ꯗꯨꯀꯥꯟꯁꯤꯗ ꯏꯃꯥ ꯑꯃꯁꯨ ꯄꯣꯠ ꯂꯩꯔꯤ ꯏꯃꯥꯕꯨ ꯈꯦꯇ꯭ꯔꯤꯒꯥꯎ ꯁꯥꯏꯠꯇꯒꯤꯔꯣ ꯃꯥꯅꯦ ꯏꯕꯨꯡꯉꯣ ꯂꯩꯀꯥꯏꯁꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯁ ꯏꯁꯤꯡꯗꯤ ꯌꯥꯝ ꯋꯥꯔꯦ ꯏꯕꯨꯡꯉꯣ इसिंग वारे है जे थोंजोरम साइड मोई पब्लिक हाइदल इसिंग याफमदो लेसोन अखोई खेटेगाव साइड अमता लेत्रो लेते बो इबो अदु तोती इसिंग जे सुमंग फंगद्रे सोन ममंग छाइसि दे थोंजे चुफांग फंगदे कोई तोती गाइदे कुइरे अदु इसिंग दे काइदि लौबिगे कोई दी मो लेरगा थाए खेटेगाव साइड से याम फत्रे सेमे कैमता येंबिद्रे एमएलए ना सु कैम येंबिद्रे करी नो फत्रे हाइसिबो लंबी अदगी लेरक मनुंग चंगदबा अदगी मपानगी अदगी इसिंग करी करा कैम येंबिद्रे इसिंग का कैम थारक्त्रे PDS की चेंग चिनी गादि लौबिब्रा केरोसिन गुमदो अदो फंगदी फंगे अखोई युमधोंग अमदा मी अनि लेरगाना सेरा अनि अनि पीबा चेंग लो हाइजे केजी अनि अनि पीबा मी केजी अनि अनि होय अदगी अहुम लेरगाना केजी 3 फंगेदना मरीदंग लेरगाना अदुगे तुम फंगे निपान कार्ड कोमदे पीबीब्रो कार्ड पीदे बिद्रो तो कार्ड पीरसु कार्ड तुगी भेलू कैम लेत्रे कार्ड फंगो मिजु किलो अनि खतंग फंग अनि खतंग अदुम पीरे फंगदो मिजु किलो अनि खतंग अदुमाइना लोइना परेंग साना किलो अनि अनि येनबिरमे केरोसिन जो अखोइगी मी अमदा लीटर तंखाय ममम पी लीटर तंखाय ओ फाते याम अनो मोंग अमदनी PDS की सप्लाई लेका ऐसे पीरिसे मरु ओइना कोंगबा खेत्री लेकाई की ममांग थंग बसरुक हाइदि खेत्रीगांव असेंबली कॉन्स्टिट्यूशन की साइसिददी चिंगसी पर हेक्टर किलो अनि अदुगा केरोसिन से पर हेक्टर हाफ लीटर तंखाय म पी है मसी याम अनोब मोंगी मॉडल नि करिगिनो हाइबदुदी लेकाई की एजेंट ना कोई लेकाई की मी खुदिमक्ता थोंगन म पीबो रंब याय अदुबु कार्ड लेबा मिसिंगददी सुनबा पीफम थोकपनि अदुबु कार्ड लेबा मिदसु हाइरिबो मोंगसिदा किलो अनि नत्रग लीटर तंखाय पीबगी मोंग से लेकाई से लेई मदु मतंगदी खितंग इनकरेक्ट ओइब्रा हाइबगी वाफम अमदे अदुमक ले लेकाई वाकत इसिंग थवाईनी हाइनरिबनी अदुबु कोंगबा खेत्री लेकाई की ओइनादी मरु ओइना थोंजु असेंबली कॉन्स्टिट्यूशन कोनबा साइड नत्रगा खेत्रीगांव असेंबली कॉन्स्टिट्यूशन कोनबा साइड असिदा इसिंग की खुदोंचादबा सी चही चुप्पा लिसांगसिना लेकाई सिगी मियामना थेंगनरी मसिनि ngasi लेकाई वाकत की थरोम ngasi की एपिसोड असि करम तौबीबगे नत्रगा अदोमसु अदोमगे लेकाई की वाकत हारिबा थरोम असिदा सरुक याबिनंग तारगदी अखोय मेल थाबिर पियागनी अखोय मेल आईडी impacttvnews@gmail.com नत्रगा अखोय फेसबुक पेज www.facebook.com/impacttv manipur दा जॉइन तौबिरगा कमेंट अमदी फीडबैक थाबिर पियागनी ngasi की वनदी लेकाई की वाकत की थरोम असि मतंग सोयद लोसिनजरगे मथंगी चयोलदा अनोबा एपिसोड अमग लोइनना अनोबा लेकाई अमा पुदुन लाक्चगे टिल देन keep watching Impact News, keep watching Lekai Wakat. Tada bata horo, udubo horo. Ciao. Ngasi ki episode asida khangminarasi. Ngasi jani chana biyama adumak play. Kai hai phon na traga kheti grau. Chahi khudingi. Chahi chupa hai gadam se. Photo ka panadra. Adu kai no ai ai ngon to tira ka no ki ba. Kiro no ketok dam chik dam. Ki re. Pension phang berapa pension? Kai no ai ki re.